ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯈꯔ ꯃꯈꯩ ꯐꯒꯠꯍꯟꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,000,000 ꯁꯦꯟꯐꯝ ꯄꯤꯕꯤꯅꯕ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯥꯂꯥꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯊꯣꯛ ꯂꯝꯕꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯕꯗ ꯈꯨꯗꯣꯡꯆꯥꯍꯟꯗꯕ ꯑꯃꯁꯨꯡ ꯔꯦꯚꯤꯅ꯭ꯌꯨ ꯈꯣꯝꯒꯠꯄ ꯋꯥꯠꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯒꯤ ꯌꯦꯡꯂꯒ ꯁꯦꯟꯐꯝ ꯑꯁꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯒ꯭ꯔꯥꯟꯠ ꯑꯣꯏꯅ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯄꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯒꯤ ꯑꯊꯨꯕꯒꯤ ꯁꯤꯖꯤꯟꯅꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 500 ꯍꯦꯟꯅ ꯄꯤꯕꯤꯅꯕꯁꯨ ꯍꯥꯏꯖꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯇꯨ ꯁ꯭ꯇꯦꯠꯁ ꯐꯣꯔ ꯀꯦꯄꯤꯇꯦꯜ ꯏꯟꯚꯦꯁꯠꯃꯦꯟꯠ SASCI ꯏꯪ 2025-26ꯀꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 500ꯒꯤ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯃꯅꯤꯄꯨꯔꯗ ꯄꯤꯅꯕ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤꯁꯤꯒꯤ ꯃꯦ ꯊꯥꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯒꯤ ꯎꯅꯈꯤꯕꯗ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯔꯦꯚꯤꯅ꯭ꯌꯨ ꯈꯣꯝꯒꯠꯄꯒꯤ ꯆꯥꯡ ꯈꯝ ꯊꯦꯡꯅ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈꯤ꯫ ꯃꯁꯤꯅ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯄ, ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯤꯕ ꯑꯃꯁꯨꯡ ꯑꯇꯩ ꯂꯥꯏꯑꯦꯕꯤꯂꯤꯇꯤꯁꯤꯡ ꯄꯤꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯄꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 700ꯀꯤ ꯕꯦꯛꯂꯣꯛ ꯂꯩꯔꯤ꯫ ꯇꯦꯛꯁ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯑꯣꯏꯅꯁꯨ ꯍꯟꯊꯔꯛꯇꯨꯅ ꯃꯃꯥꯡ ꯆꯍꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,597 ꯑꯣꯏꯈꯤꯕ ꯑꯗꯨꯗꯒꯤ ꯏꯪ 2024-25ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,553 ꯑꯣꯏꯈꯤ꯫ ꯏꯪ 2022-23ꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,934 ꯑꯣꯏꯗꯨꯅ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤ꯫ ꯔꯦꯚꯤꯅ꯭ꯌꯨꯗ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯔꯤꯂꯤꯐ ꯑꯃꯁꯨꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯐꯝ ꯆꯠꯈꯤꯕꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯔꯤꯑꯦꯝꯕꯔꯁꯃꯦꯟꯠ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 300 ꯄꯤꯅꯕ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯒꯚꯔꯅꯔꯅ ꯊꯝꯈꯤ꯫